National TV Elimination Program gi sarukama oina District Health Society Thoubal amasung Thoubal TV Control Unit Thoubal anina khutsamnaraga ngasi Thoubal District inongpok sekmai PHC amasung Lisamlok Baptist Church da TB laina maru fangna muthatnabagi matangda sensitization program ama pangthokre loinana miyamda TB laina gi maramda paujel piba IEC material singsu yenthokre Sensitization program aduda District TB Officer Dr. Y. Samin amasung District Coordinator TH Stefina Resource Person oina wangangki. Thauram aduda asa facilitator singsu sarukyaki. Laiba health center singni doctor sing adigi police staff sing yauraga adigi na sakunu su hayeng kem leida PRN member pradhan haijerise hajiki TB laina jin muthapada koi department ki staff tane yaade na wa agi asasi mudi yam sauro responsibility se lower ka dum minera ki la idana wa aduna ngasagi si khatani yara tamina TB laina je muthatpa adi TB laina je kamai to orga phanji kha matamda koi laiba club ki organization laiba community yam leida na wa adi hazanda se na degi program chathare school college ko yawe ko school college yawe adigi maka ngasaina si police station daga hamjari je si jo koi wapte sing ju chathar ga ma si poster IC je yamalaga koi na khana diya me TV je mama ni office kai de lege adigi mari kada ga government ki family benefits se tase na adigi kham da bana yam le me dum isi sing ju khamira yam le ye ba adi akoi to ba sa ordre ya singa simak so Ado Khongchat Khre atau village में हमने इसी वाली साल को वहाँ का सब ना लगा कोई पंचायत से किसी प्रधान में सब ना लगा कोई मखादा